ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯕꯨ ꯃꯤꯅꯨꯡꯁꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡꯁꯤꯅ ꯇꯧꯅꯤꯡꯕꯇ ꯇꯧꯔꯤꯁꯦ ꯑꯩꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯇꯨꯃꯤꯟꯅ ꯈꯛ ꯂꯩꯔꯣꯏ ꯏꯁꯨ ꯊꯣꯏꯕꯤ ꯇꯥꯕꯗ ꯇꯨ ꯆꯨꯡꯂꯕ ꯊꯧꯗꯣꯛꯁꯦ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡꯁꯤꯗ ꯐꯥꯎꯊꯣꯛꯂꯕ ꯍꯌꯦꯡꯅ ꯀꯅꯥ ꯏꯃꯨꯡꯗꯅꯣ ꯊꯣꯛꯇꯣꯏꯁꯦ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯕꯕꯨ ꯍꯩꯒꯗ꯭ꯔꯥꯅꯦ ꯃꯁꯝ ꯃꯅꯥꯗꯨꯅꯦ ꯁꯦꯠꯂꯤꯕ ꯐꯤꯖꯣꯜꯗꯨꯅꯦ ꯑꯩꯗꯤꯅꯦ ꯋꯥꯏ ꯁꯤꯠꯄ ꯐꯥꯎ ꯍꯩꯔꯝꯒꯅꯤ ꯊꯥꯖꯗꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯍꯩꯅꯕꯤ ꯅꯨꯄꯤꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯅꯤꯅꯦ ꯌꯨꯝꯁꯤꯗꯅꯦ ꯃꯥ ꯃꯤꯅꯥꯏ ꯑꯣꯏꯅ ꯆꯠꯅꯗ꯭ꯔꯒꯗꯤ ꯑꯇꯣꯞꯄꯗ ꯀꯥꯏ ꯆꯠꯅꯗꯣꯏꯅꯣ ꯉꯝꯅꯕ ꯃꯥꯏ ꯇꯧꯖꯁꯅꯤ ꯅꯪ ꯁꯤꯗ ꯀꯗꯩꯕ ꯉꯥꯏꯈꯣ ꯅꯪꯒꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯎꯁꯤꯠꯇꯕꯗꯣ ꯑꯩꯉꯣꯟꯗ ꯇꯧꯔꯛꯀꯅꯨ ꯌꯥꯔꯣꯏ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯅꯪꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯆꯥꯛ ꯆꯥꯗꯅ ꯍꯤꯡꯕ ꯉꯝꯈꯤꯗꯣꯔꯤꯒꯦ ꯆꯔꯥꯗ ꯍꯦꯟꯅꯤꯡꯗ꯭ꯔꯗꯤꯅꯦ ꯌꯨꯝꯁꯦ ꯊꯥꯗꯣꯛꯑ ꯆꯠꯈꯣ ꯑꯩꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯂꯩꯒꯅꯤ ꯆꯠꯅꯤꯡꯕ ꯃꯇꯝꯗ ꯑꯗꯨꯝ ꯆꯠꯀꯅꯤ ꯃꯁꯤꯗ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯃꯤꯑꯣꯏꯕ ꯑꯃꯅ ꯍꯤꯡꯅꯔꯤꯁꯦ ꯏꯖꯠ ꯑꯃꯗꯤ ꯏꯀꯥꯏꯕ ꯄꯨꯜꯂꯒꯅꯤ ꯅꯪꯗꯤ ꯏꯖꯠꯁꯨ ꯂꯩꯇ꯭ꯔꯦ ꯏꯀꯥꯏꯕ ꯁꯥꯊꯤꯅ ꯈꯪꯗ꯭ꯔꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯅꯪꯕꯣ ꯑꯩꯅ ꯍꯥꯟꯅꯁꯨ ꯍꯥꯏꯈꯤꯕꯅꯤ ꯑꯩ ꯅꯨꯡꯁꯤꯕꯕꯨꯗꯤ ꯌꯥꯝ ꯃꯒꯨꯟ ꯂꯩꯅ ꯂꯧꯏ ꯁꯣꯝꯒꯤ ꯅꯨꯡꯁꯤꯕꯗꯨꯅ ꯑꯁꯦꯡꯕ ꯑꯣꯏꯔꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯑꯩꯅ ꯈꯣꯡꯐꯝ ꯑꯃꯐꯥꯎ ꯌꯦꯡꯖꯒꯗꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯗꯧꯔꯕ ꯑꯔꯣꯟꯕ ꯃꯔꯤꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯆꯠꯇꯕ ꯃꯤꯒꯤ ꯊꯃꯣꯏꯕꯨꯗꯤ ꯊꯨꯒꯥꯏꯒꯦ ꯍꯥꯏꯅ ꯈꯟꯒꯅꯨ ꯅꯇꯩ ꯃꯅꯤꯒꯥꯏꯅ ꯅꯪꯗꯤ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯅꯪ ꯀꯥꯁꯦ ꯌꯥꯝ ꯇꯨꯝꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯗꯤ ꯅꯌꯥꯝꯕ ꯇꯥꯅꯕ ꯂꯥꯎꯅꯤ ꯅꯪ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣ ꯌꯥꯝꯕꯨꯡꯅ ꯑꯃ ꯂꯩꯅꯤꯁꯨ ꯈꯪꯗꯦ ꯌꯥꯝꯕꯨꯡꯗꯣ ꯀꯧꯔꯛꯀꯅꯣ ꯍꯥꯏꯕꯅꯦ ꯑꯩꯗꯤ ꯀꯧꯅꯤ ꯀꯩꯅꯣ ꯅꯪꯗꯤ ꯅꯃꯥꯏꯗꯣ ꯏꯀꯥꯏꯕ ꯌꯥꯝ ꯈꯪꯗꯦꯅ ꯍꯧꯖꯤꯛꯇ ꯈꯪꯗ ꯉꯥꯏꯔꯣ ꯅꯁꯛꯇꯣ ꯌꯦꯡꯅꯤ ꯃꯄꯥꯟ ꯊꯣꯛꯂꯛꯀꯅꯣ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯩꯅ ꯍꯟꯖꯟ ꯍꯟꯖꯟ ꯑꯗꯨꯝ ꯊꯣꯛꯂꯛꯏꯁꯦ ꯀꯩꯒꯤꯅꯣ ꯑꯩꯗꯤ ꯁꯤ ꯁꯝꯕ ꯊꯣꯛꯆꯔꯛꯄ ꯌꯥꯝꯕꯨꯡꯅ ꯌꯦꯡꯅꯕ ꯊꯣꯛꯂꯛꯄꯁꯨ ꯅꯠꯇꯅ ꯌꯦꯡꯖꯅꯤꯡꯕ ꯍꯥꯏꯗꯨꯅꯤ ꯌꯥꯝꯕꯨꯡꯁꯨ ꯑꯁ ꯈꯃꯟ ꯆꯥꯎꯒꯟꯕꯁꯤꯅ ꯀꯔꯤꯌꯦꯕ ꯖꯨꯂꯤ ꯅꯪ ꯍꯌꯦꯡꯃꯛ ꯔꯦꯟꯠ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕꯅꯤ ꯅꯪꯗ ꯅꯠꯇꯦ ꯔꯦꯟꯠ ꯑꯁꯤꯗ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛ ꯍꯌꯦꯡ ꯂꯣꯏꯅ ꯆꯠꯍꯟꯒꯗꯕꯅꯤ ꯉꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯕ ꯑꯩ